ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛ ꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯣꯏꯗꯥꯡꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯀꯨꯁꯨ ꯌꯥꯝꯅ ꯃꯨꯕꯤ ꯑꯃꯨꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯀꯨꯁꯨ ꯌꯥꯝꯅ ꯃꯨꯖꯔꯕꯁꯨ ꯃꯕꯨꯛꯆꯦꯜꯗꯤ ꯌꯥꯝꯅ ꯁꯦꯡꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯑꯊꯤꯕ ꯀꯨꯁꯨ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯏꯇꯠ ꯇꯠꯇꯅ ꯑꯔꯥꯟꯕ ꯇꯥꯅꯕꯗ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯕꯤ ꯃꯃꯥꯏꯕꯦꯝꯃ ꯁꯥꯈꯤꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯤꯇ ꯂꯩꯔꯨꯁꯣ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯥꯒ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕꯤ ꯃꯇꯥꯔꯣꯏ ꯊꯣꯏꯅꯨ ꯀꯧꯕꯤ ꯑꯃꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯂꯣꯟꯅ ꯆꯣꯔꯐꯣꯟ ꯍꯨꯔꯥꯜꯂꯤꯕꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ, "ꯑꯦ ꯊꯣꯏꯅꯨ, ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ?" "ꯑꯁꯤꯃꯨꯛ ꯂꯥꯏꯅꯦ, ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯍꯨꯔꯥꯜꯂꯤꯕꯅꯦ, ꯍꯨꯔꯥꯜꯂꯤꯕ ꯀꯩꯅꯣ ꯈꯪꯗꯦꯃꯤ." ꯈꯪꯅ ꯈꯪꯅ ꯑꯃꯨꯛ ꯍꯪꯉꯛꯏ꯫ "ꯃꯄꯨꯅ ꯎꯔꯗꯤ ꯅꯪꯕꯨ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯦꯅꯦ." "ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ, ꯎꯗꯅꯕꯅꯦ ꯃꯄꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯍꯨꯔꯥꯜꯂꯤꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯇꯦꯡꯒꯥ ꯄꯥꯟꯕ ꯆꯩꯁꯥꯡ ꯑꯗꯨꯅ ꯂꯥꯝꯗꯅ ꯆꯣꯔꯐꯣꯜ ꯍꯦꯛꯄꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯃꯄꯨꯁꯨ ꯆꯣꯔꯐꯣꯜ ꯃꯁꯥ ꯍꯩꯊꯕꯗꯨ ꯎꯕꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯄꯨ ꯊꯣꯛꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯩꯕꯥꯛꯇ ꯇꯥꯔꯤꯕ ꯆꯣꯔꯐꯣꯜ ꯃꯌꯥꯝꯗꯨ ꯈꯣꯝꯒꯠꯂꯒ ꯍꯨꯠ ꯊꯥꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯕꯤꯗꯤ ꯊꯣꯏꯅꯨꯗ ꯑꯃꯨꯛ ꯌꯦꯡ, ꯊꯣꯛꯂꯛꯂꯤꯕ ꯃꯄꯨꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯝꯕꯤꯅ, "ꯍꯩ ꯆꯦꯟꯈꯤꯅꯨꯅꯦ, ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣꯅꯦ? ꯍꯩ ꯅꯪꯁꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯣ? ꯍꯦꯔꯥ ꯈꯪꯂꯣꯏꯗ꯭ꯔꯗꯣ, ꯆꯣꯔꯐꯣꯟ ꯍꯨꯔꯥꯟꯕꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯅꯪ ꯑꯣꯏꯅ ꯆꯣꯔꯐꯣꯟ ꯃꯈꯣꯡꯁꯤꯗ ꯄꯨꯜꯂꯒ ꯊꯝꯕ ꯇꯥꯕꯅꯦ." "ꯁꯣꯏꯔꯦ ꯑꯕꯣ, ꯑꯩꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯠꯇꯦ, ꯆꯨꯝꯅ ꯀꯩꯊꯦꯜ ꯆꯠꯀꯦꯅ ꯂꯥꯛꯆꯕꯅꯤ." "ꯑꯣꯏꯗꯕ ꯉꯥꯡꯅꯨ, ꯍꯧꯖꯤꯛꯇ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯝꯂꯤꯕꯗꯨꯗꯤ." "ꯑꯕꯣ ꯑꯗꯨꯗꯤ ꯍꯨꯔꯥꯜꯂꯤꯕꯗꯣ ꯇꯧꯅꯨ ꯍꯥꯏꯔꯝꯕꯅꯦ." "ꯑꯩ ꯃꯗꯨ ꯊꯥꯖꯕ ꯉꯝꯗꯦ, ꯅꯪꯁꯦ ꯌꯦꯡꯕꯗ ꯀꯨꯆꯨ ꯆꯨꯝꯗꯦꯕ, ꯑꯣꯏꯗꯕ ꯉꯥꯡꯂꯝꯗꯧ ꯃꯥꯜꯂꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯤ ꯑꯃꯨꯕꯤꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯤꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯃꯨꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ, "ꯅꯪꯅꯦ ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ, ꯑꯩ ꯏꯃꯨꯡꯗꯒꯤ ꯊꯧꯔꯤ ꯂꯧꯊꯣꯛꯂꯨꯒꯦ, ꯆꯦꯜꯂꯝꯕ ꯌꯥꯔꯣꯏꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯤ ꯏꯃꯨꯡꯗ ꯊꯧꯔꯤ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯎꯄꯥꯏ ꯂꯩꯇ ꯏꯁꯨꯛ ꯁꯨꯛꯇꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ, "ꯑꯁ, ꯑꯩꯕꯨ ꯆꯣꯔꯐꯣꯟ ꯃꯈꯣꯡꯁꯤꯗ ꯄꯨꯜꯂꯒ ꯂꯩꯕ ꯇꯥꯔꯤꯕꯣ? ꯆꯣꯔꯐꯣꯟꯁꯨ ꯑꯩꯅ ꯍꯨꯔꯥꯟꯕ ꯅꯠꯇꯕ ꯃꯤꯅ ꯍꯨꯔꯥꯜꯂꯒ ꯑꯩꯅ ꯆꯩꯔꯥꯛ ꯐꯪ ꯇꯥꯔꯤꯕꯣ? ꯍꯨꯔꯥꯟꯅꯣ ꯍꯥꯏꯔꯨꯕꯒꯤ ꯃꯍꯩꯔꯣ ꯑꯩꯅ ꯐꯪꯗꯣꯏꯁꯦ? ꯏꯃꯥ!" ꯑꯃꯨꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯎꯄꯥꯏ ꯂꯩꯇ ꯑꯁꯨꯝ ꯂꯦꯞꯂꯤꯉꯩꯗ ꯈꯝꯕꯤꯗꯨ ꯊꯧꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯗꯨꯗ ꯈꯝꯕꯤ ꯑꯃꯨꯕꯤꯅ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯏꯇꯞ ꯇꯞꯅ, "ꯍꯩꯃꯥ, ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯂꯝꯗ꯭ꯔꯤ? ꯑꯕꯣꯛꯅ ꯆꯠꯄ ꯌꯥꯔꯣꯏ, ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯅ ꯍꯥꯏꯔꯤꯗꯨꯗꯤ." ꯈꯝꯕꯤ ꯑꯃꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯔꯤꯗꯨ ꯂꯩꯕꯥꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯗꯨꯅ, "ꯏꯁꯨꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯖꯔꯤꯕ ꯖꯥꯠꯅꯤꯗꯅ, ꯑꯕꯣꯛꯅ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯔꯨꯔꯦꯁꯦ? ꯁꯦꯁꯦ, ꯆꯣꯔꯐꯣꯟꯁꯦ ꯅꯪꯅ ꯍꯦꯛꯅꯤꯡꯕ ꯆꯥꯡ ꯍꯦꯛꯎꯁꯦ." "ꯑꯕꯣꯛ ꯅꯁꯨ ꯍꯦꯛꯆꯔꯣꯏ, ꯑꯩ ꯏꯃꯥꯅ ꯉꯥꯏꯔꯝꯂꯅꯤ, ꯑꯩ ꯆꯠꯂꯒꯦ." "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯅꯪꯅꯅꯦ ꯍꯦꯛꯄ ꯇꯜꯂꯁꯨ ꯑꯕꯣꯛ ꯍꯦꯛꯄꯤꯒꯦ." "ꯌꯥꯅꯤ ꯑꯕꯣꯛ, ꯍꯦꯛꯄꯤꯔꯨꯔꯅꯨ." "ꯌꯥꯗꯦ ꯌꯥꯗꯦ, ꯑꯅꯤ ꯑꯍꯨꯝꯗ ꯑꯣꯏꯔꯁꯨ ꯄꯨꯈꯣꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯤ ꯑꯃꯨꯕꯤꯅ ꯍꯥꯏꯕ ꯇꯥꯗ ꯆꯣꯔꯐꯣꯜ ꯃꯆꯥ ꯑꯃ ꯆꯤꯡꯊꯗꯨꯅ 4-5 ꯍꯦꯛꯂꯒ ꯑꯃꯨꯕꯤꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯣꯔꯐꯣꯜꯗꯨ ꯂꯧꯗꯨꯅ, "ꯑꯕꯣꯛ ꯅꯁꯨꯁꯨ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ, ꯑꯁꯣꯝꯗ ꯏꯃꯥꯟ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯁꯥꯎꯔꯝꯃꯅꯤ." "ꯍꯣꯏ ꯍꯣꯏ, ꯁꯣ." ꯑꯃꯨꯕꯤ ꯈꯝꯕꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯀꯩꯊꯦꯜ ꯃꯆꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯕꯤꯒꯤ ꯃꯃꯥꯏꯕꯦꯝꯃ ꯁꯥꯈꯤꯗꯤ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯕꯗꯨꯗ ꯁꯥꯎꯅ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯗꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ, ꯑꯁꯤꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛꯁꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯏꯕ." ꯁꯥꯈꯤꯅ ꯐꯤ ꯀꯥꯝꯂꯤꯕꯗꯨ ꯎꯕꯗ ꯁꯥꯈꯤꯒꯤ ꯅꯨꯄꯥ ꯏꯕꯣꯄꯤꯁꯛꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯩ ꯃꯃꯥ, ꯇꯥꯅꯤꯡꯗꯦꯀꯣ, ꯑꯉꯥꯡꯗꯨꯗ ꯁꯤꯟꯅꯕꯒꯤ ꯃꯍꯨꯠ ꯅꯪ ꯑꯣꯏꯅ ꯆꯠꯂꯨꯕꯗꯤ ꯌꯥꯗ꯭ꯔꯣ? ꯍꯥ?" "ꯍꯣꯏ, ꯁꯣꯝꯗ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗ ꯇꯧꯔꯤꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯔ ꯍꯩ ꯁꯤꯡꯅꯕꯅꯦ ꯑꯩꯅ ꯊꯥꯗꯣꯛꯂꯤꯁꯤ." "ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯄꯉꯥꯡꯗ ꯉꯥꯡꯂꯅꯨ, ꯇꯥꯅꯤꯡꯗꯦ, ꯀꯣꯛꯁꯤ ꯆꯤꯛꯑꯦꯕ."
Ho taningrabadi nakongdo hek mensilu. Kay kananaba pangtada tariba. Ataba ina lanba tarine. Angang mana subli tawrisi. Chumdradi kayno. Aina khara ngangsak tawbagi yumse yum oina palini natradi kaydawdoriba. Hayuni. Ho natrabadi nya uful haudana pandawriba. Yenguni masi maray mapala haiduna mangang yengobasi. Asi haiduna matay manaw anido aw adhong tawduna awayakhum tawnaba liplamte. Matamduda amubisu mamana saybiba tare kanna ipapa kanna sanglaglammi. Haibaga tawbaga saki masanupi ubada sauna. Hai nangbu kaithel phawda saluso haina thakhraga nate kanagi khunda kunkhase koida lerakliban haibanida. Ha asuk kuiraklibasiba. Ima ai kaisu koisa sata lerakdeba. Aduga karigi asuk kuirakliba. Amubi nasai thokibadu mamada tamlabadi mamada soidan sauraklani haiba khanglami madu haidoktabi mapabungdon silaga. Baba imai sakrisibu bababu khangmangam libro. Hey karino namana sasumna ngangna zabu yadro karigino aibu paksilaklibsina. Ho aina haidinya ngayak thenglakpagibu asuk yamna nganglibasidabu babana kaygumba ma hek soibaga babada nganglamdawbado adu khalaga nasana haizabanida. Adugibudi karino nei sathoibi. Namagi sakrisidi napabu ngai oibagi khangduna duk leibani. Kanagumba moirabadi nahana mapam yaukhradawni. Saki mapa masan hainaribaduda mamitu paina yenglaklami. Ibo pisak magi loinabigi miyengdu usingnada masanupida mangaktu haifit illaga mamagi miyengdu yengo haina ingi tawraklami. Amubisu mapabungi ingitu khangladuna mamai bemada haifit yenglami. Aduga masu usinada sana nofei tawduna mapabungda onsillaga. Baba ai khawsi sumyan mase yawari. Ihe soso imungda thamluruso isa wararidi. Amubi mapabungi wadu tabada mapabungda nokve tawsilamduna imungda hatu sensinkirami. Sakidi sauri wahaygaina mayadu kathorakpani adubu ibo pisakna hatu. Mama nangbu isasi wana satluribani masidabu pangangda ngangsinbirinu kaidogi. Hoi insang mananda reklibado polangda fajana hapchilamu haigi tawbani. Moi mapasina masanupi hakan changmasidi kari dangurani. Saki sauna pet haidoklaga imungda ngangangduna sangkirami. Ibo pisaksu magi nupina sauna sangkibudu ubada masinda tapna thajinjaduna. Chinsinane angyaude yauba nupini tawrisina pet ka phatka nina marolamane. Asi haiduna ibo pisak magi nupibu saukre khanna kari tawraga themsigi haina khalami. Asum khalakpada magi loinabini yamna pamjaba mangradu khangning sinlaklami. Leire u mangra yam pamjabani adu hekta talurke funga nakta mai tekna hekta ngalaga maning tong pizarage. Ibo pisak taha maninglomdagi yopak adu lawruduna chingaromda satkirami. Nungtilgi matamdani amubidu mangolda langnaidu leirami. Matamduda mata thoinuga apikpigasu singju sarusi haina haubalaklammi. Amubi mata aniduna itha thazadana magdi lakpaduda ngakpoi kariboi haraubasu khajikti poksaduna. E kaino itha thazadana itanina aida dengleisibo kariyaruba leirage. Apikpina aruba leitradi lakpa yadro. Yaida ada toina laktaba noina itha thazada lakpasida hangbani sum. Hone nangna ngasai thoinusia kanbi haine adugi singju pizabagi haina laklibani. Thoinuna ei kai hairiba is masinu pise khyada ngaminone ngasaida lambid lakpada aina haibe kai nanguda haibiu haina hairaga hojita yenguni kai hairiba kainaga aibu kadaida haikrage. Asi haiduna thoinu amubigi mamangdi kaiduna haidaba sarami. Amubisu thoinugi mong matau khangdaba nate khangbana nokfei tawduna tapna. Itanina yenadrabasu yare madugi matang oiradi ai kaisu khandeko. Thoinuna asengmura amubi. Amubi nokmi hoi haibagum mangaktonom lammi. Mana dumna karisulana khalamdabaduda hena thoinudu ikaiba poklammi.
ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯍꯛꯀꯟꯒꯤꯗꯃꯛ ꯃꯇꯥꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯤꯁꯩ ꯇꯥꯔꯝꯅꯤ ꯈꯜꯂꯛꯄꯗ ꯃꯇꯣꯝꯇ ꯄꯦꯟꯖꯗꯅ ꯏꯇꯥ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯆꯣꯔꯐꯣꯜꯁꯨ ꯍꯨꯀꯩ ꯍꯨꯔꯥꯜꯂꯒ ꯏꯇꯥꯅ ꯃꯤꯋꯥ ꯇꯥꯔꯦ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯇꯥ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯂꯩ ꯋꯥꯁꯨ ꯅꯠꯇꯕꯗꯨꯗ ꯑꯕꯣꯛꯇꯨꯅꯁꯨꯅꯦ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯆꯩꯔꯛꯇꯦꯗ ꯑꯃꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯗꯨ ꯊꯥꯖꯗꯅ ꯑꯁꯦꯡꯕꯒꯤ ꯆꯩꯔꯛꯇꯕ꯭ꯔꯅꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯇꯥꯡꯗꯨꯗ ꯑꯄꯤꯛꯄꯤꯅ ꯏꯄꯤꯛ-ꯄꯤꯛꯈꯩ ꯈꯦꯡ-ꯈꯦꯡ ꯂꯥꯎꯅ ꯌꯥꯔꯦ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯁꯤ ꯆꯠꯂꯣꯏꯁꯤꯗ ꯃꯦꯟ ꯊꯨꯅ ꯇꯥꯁꯤ ꯊꯣꯏꯅꯨꯅ ꯑꯃꯨꯕꯤ ꯉꯁꯥꯏ ꯑꯄꯤꯛꯄꯤꯅꯤ ꯍꯥꯏꯗꯣ ꯑꯁꯦꯡꯕꯅꯤ ꯅꯪꯅ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯂꯥꯛꯑꯣ ꯑꯩ ꯁꯤꯡꯖꯨ ꯀꯣꯡꯕꯤꯒꯦ ꯌꯥꯗꯦ ꯍꯥꯏꯕꯒ ꯌꯥꯔꯣꯏꯀꯣ ꯏꯇꯥ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯣꯡꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯑꯄꯤꯛꯄꯤꯅ ꯀꯩꯅꯣ ꯃꯤꯅ ꯄꯤꯖꯕꯤꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯍꯔꯥꯎ ꯆꯥꯍꯧꯗꯗꯅ ꯑꯃꯨꯛ ꯄꯤꯖꯔꯣꯏ ꯍꯥꯏꯔꯗꯤ ꯇꯣꯛꯄ ꯇꯥꯔꯦ ꯂꯥꯛꯑꯣ ꯁꯤ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯑꯃꯨꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯑꯄꯤꯛꯄꯤꯅ ꯆꯤꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯏꯅꯨꯁꯨ ꯑꯄꯤꯛꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯃꯇꯥꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯗꯨꯅ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯃꯨꯛꯅꯦ ꯃꯔꯩ ꯃꯔꯥ ꯇꯧꯔꯅꯨ ꯑꯃꯨꯕꯤꯅ ꯑꯩꯅꯦ ꯁꯅꯥꯏꯕꯦꯝꯃꯅꯤꯅ ꯍꯥꯏꯔꯤꯗꯣ ꯌꯥꯖꯔꯒꯦ ꯈꯨꯗꯥꯡꯁꯤꯗꯗꯤ ꯊꯥꯗꯣꯛ ꯀꯩꯗꯧꯒꯦ ꯅꯈꯣꯏꯅ ꯆꯤꯡꯕꯗ ꯈꯨꯠꯁꯦ ꯇꯠꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯅꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯁꯤꯡꯕ ꯉꯝꯒꯗ꯭ꯔꯣ ꯊꯣꯏꯅꯨꯅ ꯏꯁ ꯃꯥꯏ ꯋꯥꯇꯥꯁꯤꯗꯤ ꯃꯔꯧ ꯂꯩꯇ꯭ꯔꯣ ꯑꯄꯤꯛꯄꯤ ꯍꯣꯏꯅꯦ ꯈꯨꯗꯥꯡ ꯁꯤꯡꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯔꯣꯏꯗꯧꯔꯤꯅꯤ ꯕꯦꯝꯃ ꯊꯥꯗꯣꯛꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯤꯡꯂꯝꯕꯗꯒꯤ ꯇꯞꯅ ꯑꯃꯨꯕꯤꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛ-ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯄꯣꯠꯐꯝ ꯑꯗꯨꯗ ꯍꯥꯟꯅꯅ ꯈꯨꯜ ꯑꯗꯨꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯁꯦꯟꯗꯣꯏ ꯆꯥꯕ ꯊꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯈꯥꯕꯗꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯒ ꯁꯤꯡꯖꯨ ꯆꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯈꯨꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯅꯝꯕꯤ ꯀꯧꯕꯤꯗꯨꯁꯨ ꯌꯥꯎꯔꯝꯃꯤ ꯈꯥꯕ ꯑꯃꯨꯕꯤ ꯎꯕꯗ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯃꯤꯁꯤꯡꯁꯦ ꯃꯤꯡꯁꯦꯜ ꯈꯔ ꯌꯦꯡꯅꯔꯗꯤ ꯍꯦꯛ ꯐꯗꯧꯕ ꯑꯃꯨꯕꯤꯗꯤ ꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯟꯅ ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯥ ꯊꯣꯏꯅꯨꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯄꯤꯛꯄꯤꯗꯨꯗꯤ ꯇꯥꯞ ꯑꯣꯛꯂꯒ ꯇꯥ ꯈꯥꯕꯒꯤ ꯁꯛꯇꯨꯗꯤ ꯃꯤꯡꯁꯦꯜꯗ ꯌꯦꯡꯕꯤꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯁꯟꯊꯤ ꯊꯤꯕꯥꯛꯇ ꯅꯣꯡ ꯇꯥꯁꯤꯟꯕ ꯃꯥꯟꯕ ꯅꯪꯅꯁꯨ ꯃꯤ ꯅꯣꯛꯅꯖꯕꯒꯁꯨ ꯁꯥꯔꯤ ꯀꯔꯤ ꯍꯩꯀ꯭ꯔꯨꯃꯨꯛꯇ ꯆꯥꯎꯕꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯁꯟꯊꯤ ꯊꯤꯕꯣꯠꯇ ꯅꯣꯡ ꯇꯥꯁꯤꯟꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯥ ꯍꯣ ꯈꯪꯖꯩꯌꯦ ꯈꯨꯜ ꯑꯁꯤꯗ ꯁꯦꯜ ꯈꯔ ꯄꯥꯏꯔꯦꯅ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯕ ꯉꯝꯗꯕ ꯋꯥꯖꯥꯎ ꯉꯥꯡꯕ ꯑꯁꯣꯟꯕꯗ ꯑꯀꯟ ꯑꯔꯤꯡ ꯁꯥꯕ ꯀꯟꯗꯤ ꯀꯟꯗꯕ ꯑꯀꯟꯕ ꯁꯥꯕꯅꯤ ꯍꯥꯏꯕ ꯑꯩꯁꯤ ꯂꯣꯏꯅ ꯈꯪꯖꯩ ꯑꯣ ꯑꯩꯁꯤ ꯑꯀꯟꯕ ꯁꯥꯕꯅꯤ ꯍꯥꯏꯕꯅꯤ ꯍꯥ ꯑꯀꯟꯕ ꯁꯥꯕꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤꯒꯤ ꯃꯇꯥ ꯑꯅꯤꯗꯨꯒ ꯈꯥꯕꯒ ꯃꯨꯛꯅꯕ ꯍꯧꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯃꯨꯕꯤꯗꯨ ꯄꯥꯈꯠꯅ ꯃꯇꯥ ꯑꯅꯤꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯑꯁ ꯏꯇꯥ ꯁꯤ ꯇꯣꯛꯑꯣꯃꯤ ꯏꯇꯥ ꯑꯄꯤꯛꯄꯤꯅ ꯏꯇꯥ ꯑꯩꯈꯣꯏ ꯂꯩꯅ ꯅꯪꯕు ꯃꯤꯅ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯍꯦꯛꯇ ꯂꯩꯊꯣꯛꯀꯗꯕ ꯅꯠꯇꯦ ꯃꯇꯥꯡꯗꯨꯗ ꯂꯩꯅꯝꯕꯤꯗꯨ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯨꯛꯅꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯄꯤꯛꯄꯤ ꯇꯥ ꯈꯥꯕꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯃꯨꯕꯤꯗ ꯑꯇꯝꯗꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯦꯠꯅ ꯈꯣꯡꯅ ꯇꯧꯕꯁꯦ ꯇꯟꯗ꯭ꯔꯣ ꯂꯩꯅꯝꯕꯤ ꯈꯥꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯇꯥ ꯈꯥꯕ ꯃꯈꯣꯏ ꯀꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯟꯖꯥ ꯄꯧꯗꯥꯟꯅꯕꯁꯦ ꯐꯖꯗꯦ ꯇꯥ ꯈꯥꯕꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕꯅꯤ ꯂꯥꯛꯑꯣ ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯎꯔꯁꯤ ꯈꯥꯕ ꯂꯩꯅꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯗꯤ ꯍꯥꯏꯗ ꯑꯃꯨꯕꯤ ꯍꯣꯏꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯁꯤꯡꯖꯨ ꯆꯥꯕꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯑꯃꯨꯕꯤ ꯂꯩꯅꯝꯕꯤꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯗ ꯍꯦꯟꯅ ꯑꯃꯨꯛ ꯏꯀꯥꯏꯗꯨꯅ ꯃꯌꯥꯝꯗꯒꯤ ꯀꯨꯁꯨ ꯀꯨꯃꯦꯟ ꯊꯤꯔꯨꯕꯒꯤ ꯃꯔꯥꯜꯅꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯑꯄꯤꯛꯄꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯠꯈ꯭ꯔꯤꯕ ꯂꯩꯅꯝꯕꯤꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯑꯄꯤꯛꯄꯤꯗꯨ ꯂꯩꯅꯝꯕꯤꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯁꯦꯝꯂꯒ ꯃꯈꯣꯏ ꯀꯣꯟ ꯁꯤꯟꯅꯗꯅ ꯆꯤꯟꯗꯥ ꯄꯧꯗꯥꯅꯕ ꯍꯥꯏꯁꯦ ꯐꯖꯗꯦ ꯇꯥ ꯈꯥꯕꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕꯅꯤ ꯀꯥꯏꯅ ꯊꯣꯏꯅꯨꯅ ꯌꯥꯔꯦ ꯅꯪꯁꯨ ꯃꯤ ꯆꯠꯈ꯭ꯔꯀꯥꯟꯁꯤꯗ ꯑꯐꯥꯎꯔꯤ ꯁꯥꯔꯅꯨ ꯏꯁ ꯑꯩꯁꯤꯕꯨ ꯀꯔꯤꯝꯇ ꯍꯥꯏꯗꯕꯒꯤ ꯃꯑꯣꯡꯗ ꯍꯣꯏꯁꯤ ꯌꯥꯔꯁꯤ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯆꯥꯅꯕ ꯇꯧꯔꯁꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯁꯤꯡꯖꯨ ꯂꯧꯔꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯐꯝꯊꯒꯦ ꯇꯧꯕꯒ ꯃꯇꯥꯡ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯉꯥꯎꯅꯕ ꯃꯁꯥ ꯃꯎ ꯐꯕ ꯑꯄꯤꯛꯄꯤ ꯍꯣꯏꯒꯤ ꯊꯪꯅꯕꯒꯤ ꯇꯃꯨꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯂꯩꯕ
Tamubigi mabunggi masa Tomthindu karumdaginu khangde. Adomda laktuna apikpibu khangkau kauraklammi. Apikpisu ingangakna mamay laytoktuna. Ta Tomthin. Hau, noi singsu sadui tawiro. Hoi, ta Tomthinsu sasilao. Hoi. Asya haidun Tomthin tungmang yengdana grong sangsinduna makoy hongi manakta phamthakirami. Lainambidudi Tomthingi khonjel tabadagi hauna mangonda yenglaklabadi kauraklabadi haina mapi marol masamana semdu leiribani. Adubu Tomthinna michina phawbu yenglamdabaduda ipen jadana phi kam hauraklammi. Khaba lainambigi mataududa ingangakna. Lainambi kaidore singsu si bawtrab ngorok yam sarabo. Ta khaba ai singsu gamta saningchi yumda halagi. Asi haiduna lainambi puhawgatuna sauna mayumlomda gam thangduna satkirami. Khabadi lainambigi mataududa ingangakna yengdu lehaurami. Lainambina sakibaduda magi mata tharosu matabu kauduna inakirami. Asomda apikpiga thoinugasu lainambina phi kamlaga sakibadu ubada masing khasiksinglaga noklaga lehaurami. Matamduda khaba mamai leithorakpada Tomthin phamlibadu ubada Lainambina saroka sakribadu mahak wakhal laklami. Thingelda tainaba ngamdraga nasikongda tainai haibadu tawrami. Khaba apikpi hoina noktana wariga saraga sabaduda khonjel kantakna. Kaino chaba thaku phangda misu yauraba kaino asu arau sarisibo. Apikpisu tap hekta oklaga. Ta khabana harisibu aikhoidara. Aidi maming matha pandan haibase kaya hainade. Hanglaktaw sarukpudi nasana adum khangjabana phani. Tomthin khabagi mong mataw muna khangbana yariba makai manadana bu hotnabani. Adumakbu asum henjilakpa manba matawduda yade khangalage haina khallammi. Aduna Tomthin pukhawgatuna. Somna misabu sitribsibu karigino. Khabana nangise engondaro. Ha. Nangonda natradi kanado oini. Nangna khule kaisibu kari oina khange. Ha. Nangna kusira se ekta tawraga kanamtana wa hairoi sinide. Oi, aina khule kaisida aina hainingba ngangningba tawbada phe haido kanasu leite. Khangbra? Oh, yamna tawba ngambagi mongnine. Adubudi kainone. Khule kaisida ekhoi sel pudaba kanamta leitamne. Aduna kananasu wa haiba ngamdong nateda. Aduiba taradi ngasidi haigatliba ngaksawdo thekthaba taridana. Nanggumna kadawduiba? Ha? Kashu tawrida. Asya haidun Tomthin yamna thuna khabagi mamaida kinna thinkiba khanghauti. Itha thazadana adum hek tawrakpaduda mayamdudi ipapa khatnana pupu hawgatnarami. Khaba khara handoklaga masiman mayada tatpagi I thoklibadu makhutun taithoklaga. Minai macha nanggumna so. Asya haiduna khaba mamai phatlang laithoraklaga Tomthinda kinna thingi tawrami. Adubu khulei thuna Tomthinna khabagi makutta pharaga. Kasidi nang khangib aigi chairung man kusigi mahau yengu. Asi haiduna Tomthinna khabagi mamai mamit khangdana hekta khuchauduna thajin kirami. Khaba nongmata mana ngangsakpada khuldugi miyoi amatana hangana phawba khumlaktabani. Aduna madi asumna tawni sukhan khaludabani. Ma Tomthingi saiphuda khangba ngamda peri tawduna. Ai lanjare matungda khulgi miyamda asumna usithawaidaba amuk gana tawjaroi. Masigi ngakpirake adubu matungda asum ek tawramlaba madudadi ngakpiroi habise nasana khangsilo. Ai khangne. Asya haiduna khaba mathwai hingle khanna hauduna senkirami. Mana senkhi matawdu ubada apikpiga thoinugadi maching khumdu noklami Tomthinna. Yar hinoinisu ipigi kai migon sinaraga khanadure tawlei. Apikpina manu sidana hairakpaduda hekta khumningakpa. Amubina tose singju se lemon chankhrani. Asya haiduna makhoi maridu singju sabada oina mai on senkirami. Mathangi namitki nungthil pawapda kulgi bukri asaw mapalda khabana lainambidu saudunaba kana thimjilami. Ta khaba matungdadi ta khaba hoidagi thakhanthaba mikon sinaduna kana chena tawbiganuko. Adumna tawbada ta khaba hoigi mingsatiba natana kaishu kana phangloi. Ngarangsu ai hangrakanda taba yamna nungaitaba thodok yam thoi hai. Matungdadi adugumbado amta tawhanbinuko. Amta tahanbigano. Oisi nangna hairabani na ai matungdadi
ꯃꯤꯒ ꯈꯠꯅꯖꯩꯅ ꯑꯋꯥꯏ ꯈꯨꯝ ꯑꯃꯠꯇ ꯇꯧꯔꯣꯏ ꯌꯥꯔꯕꯣ ꯑꯗꯨ ꯑꯣꯏꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯍꯨꯕꯤ ꯃꯤꯅꯣꯛꯇꯣ ꯑꯃꯨꯛꯇꯗꯤ ꯅꯣꯛꯂꯧꯗꯅ ꯂꯩꯅꯝꯕꯤ ꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯗ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯥꯕꯗꯤ ꯂꯩꯅꯝꯕꯤꯒꯤ ꯌꯥꯇꯣꯟ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯤꯅꯣꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯃꯤꯀꯨꯞꯇꯨꯗ ꯇꯣꯝꯊꯤꯟꯗꯨ ꯑꯄꯤꯛꯄꯤ ꯍꯣꯏꯒ ꯅꯣꯛꯅꯣꯛꯇꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣꯝꯗ ꯂꯥꯛꯄ ꯎꯔꯝꯃꯤ ꯂꯩꯅꯝꯕꯤ ꯇꯣꯝꯊꯤꯟ ꯎꯕꯗ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯒ ꯁꯥꯎꯔꯤ ꯈꯥꯕꯗ ꯑꯣꯟꯁꯤꯜꯂꯒ ꯊꯥꯈꯥꯕ ꯑꯩ ꯊꯕꯛ ꯂꯩꯔꯤ ꯑꯩ ꯍꯜꯂꯒꯦ ꯉꯥꯏꯈꯣ ꯋꯥꯔꯤ ꯁꯥꯕ ꯍꯧꯕꯗꯁꯨ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯈꯤꯁꯤꯕ ꯀꯣꯟꯅ ꯁꯥꯔꯁꯤ ꯑꯩ ꯊꯕꯛ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯈꯥꯕꯅ ꯈꯥꯝꯕ ꯇꯥꯗ ꯁꯥꯎꯔꯤ ꯈꯣꯡꯊꯥꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯈꯥꯕꯁꯨ ꯇꯣꯝꯊꯤꯟ ꯎꯕꯗ ꯁꯥꯎꯅ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯂꯝꯕꯤꯗꯣ ꯇꯣꯞꯅ ꯑꯌꯦꯠ ꯑꯄꯟ ꯑꯣꯏꯗꯧꯔꯤꯗ ꯑꯁꯨꯝꯅ ꯈꯥꯕ ꯃꯁꯤꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯥꯎꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯅ ꯁꯥꯎꯔꯤꯕꯗꯨꯗꯤ ꯈꯪꯖꯗꯕꯅꯤꯅ ꯑꯄꯤꯛꯄꯤꯗꯨ ꯅꯣꯛꯃꯤ ꯇꯥ ꯈꯥꯕ ꯀꯩꯅꯣ ꯁꯨꯛꯇꯣꯛꯂꯒ ꯂꯥꯛꯏꯁꯤꯕꯣ ꯂꯩꯅꯝꯕꯤꯅ ꯀꯔꯤ ꯍꯥꯏꯔꯝꯃꯒꯦ ꯑꯄꯤꯛꯄꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯏꯄꯤꯛꯄꯤꯈꯩ ꯌꯥꯎꯗꯤ ꯌꯥꯎꯅꯤꯡꯉꯤꯁꯤꯕꯨ ꯅꯪꯕꯨ ꯅꯊꯧꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯑꯁꯥꯎꯕꯗꯨ ꯑꯄꯤꯛꯄꯤꯗ ꯑꯣꯏꯅ ꯍꯩꯊꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯑꯄꯤꯛꯄꯤꯗꯤ ꯏꯆꯝ ꯆꯝꯅ ꯍꯪꯖꯔꯨꯔꯒ ꯑꯗꯨꯃꯥꯏꯅ ꯁꯥꯎꯖꯤꯜꯂꯝꯕꯗꯨꯗ ꯃꯁꯤꯟꯗꯨ ꯈꯖꯤꯛ ꯇꯨꯝꯊꯣꯛꯂꯒ ꯄꯩꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯐꯛ ꯅꯣꯛꯊꯣꯔꯛꯇꯨꯅ ꯐꯔꯤꯅꯤꯅꯦ ꯃꯤꯒꯤ ꯃꯊꯧꯗ ꯑꯌꯦꯞꯄ ꯁꯥꯈꯣꯅꯤ ꯅꯪ ꯑꯩꯗꯤ ꯃꯥꯅ ꯁꯨꯛꯇꯣꯛꯂꯒ ꯂꯥꯛꯄꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯆꯨꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯪꯂꯨꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯆꯩꯁꯤꯜꯂꯝꯃꯦ ꯍꯥꯏꯕꯅꯤꯗ ꯍꯣ ꯑꯗꯨꯅꯕꯨ ꯃꯤꯒꯤ ꯃꯊꯧꯗ ꯅꯊꯧ ꯁꯥꯗꯅ ꯌꯥꯎꯁꯤꯜꯂꯨꯅꯨ ꯍꯥꯏꯁꯤꯅꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯑꯩꯉꯣꯟꯗꯅꯦ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ ꯇꯣꯝꯊꯤꯟꯅ ꯇꯣ ꯌꯥꯔꯦ ꯅꯣꯏꯅꯤꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯤꯒꯤꯗꯃꯛꯇ ꯅꯣꯏꯅꯤ ꯈꯠꯅꯔꯛꯇꯧꯔꯦ ꯀꯩ ꯀꯥꯟꯅꯕ ꯂꯥꯎꯁꯦ ꯏꯁꯤꯡ ꯁꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯊꯨꯅ ꯁꯣꯛꯈ꯭ꯔꯣ ꯇꯣꯝꯊꯤꯟꯅ ꯃꯔꯛ ꯊꯠꯂꯛꯄꯗꯒꯤ ꯑꯅꯤꯗꯨ ꯌꯦꯠꯅꯔꯝꯕꯗꯨ ꯇꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝ ꯊꯣꯛꯄ ꯁꯣꯛꯂꯒ ꯍꯜꯂꯛꯄꯗ ꯑꯃꯨꯕꯤꯗꯨ ꯃꯇꯣꯝꯇ ꯏꯁꯤꯡ ꯄꯨꯟꯅꯃꯛ ꯄꯥꯏꯔꯒ ꯇꯞꯂꯤ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯅ ꯑꯄꯤꯛꯄꯤ ꯑꯃꯗꯤ ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯄꯤꯛꯄꯤ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯤꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯍꯧꯕꯤꯔꯝꯗꯧꯅꯤ ꯑꯄꯤꯛꯄꯤꯅ ꯍꯣ ꯃꯥꯗꯤꯅꯦ ꯏꯀꯥꯏ ꯌꯥꯝ ꯊꯤꯒꯟꯕꯅꯤ ꯑꯗꯨꯅ ꯃꯇꯣꯝꯇ ꯁꯣꯠ ꯆꯠꯄꯅꯤ ꯑꯗ ꯑꯩꯈꯣꯏꯅꯤꯗꯤ ꯃꯍꯥꯛꯅ ꯁꯣꯛꯂꯝꯃꯗ꯭ꯔꯥ ꯈꯟꯗꯅ ꯀꯧꯔꯝꯗ꯭ꯔꯕ ꯊꯣꯏꯅꯨꯅ ꯃꯥꯁꯨ ꯂꯥꯛꯂꯕꯅꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯍꯟꯃꯤꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯄꯤꯛꯄꯤꯅ ꯑꯃꯨꯕꯤꯒꯤ ꯂꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯅꯇꯣꯝꯇ ꯅꯍꯥꯟꯈꯩꯗꯤ ꯉꯟꯅ ꯆꯠꯂꯒ ꯀꯩꯒꯤꯅꯣ ꯉꯁꯤꯅ ꯏꯊꯦꯡꯈꯩ ꯂꯥꯛꯏꯁꯦ ꯇꯣꯝꯊꯤꯟ ꯑꯄꯤꯛꯄꯤꯅ ꯑꯃꯨꯕꯤꯒꯤ ꯂꯋꯥꯏꯗ ꯂꯥꯛꯊꯕꯗꯨꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯕꯤꯗꯤ ꯅꯣꯛꯃꯤ ꯏꯇꯞ ꯇꯞꯅ ꯏꯇꯥ ꯉꯁꯤꯗꯤ ꯏꯃꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯈꯣꯡ ꯅꯝꯂꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯊꯣꯏꯅꯨꯅ ꯏꯅꯦ ꯉꯝꯗꯦ ꯍꯥꯏꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯏꯃꯥꯒꯤ ꯃꯈꯣꯡ ꯄꯪꯊꯕꯤꯗꯣ ꯍꯧꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯥꯎꯔꯤ ꯑꯄꯤꯛꯄꯤꯅ ꯏꯇꯥ ꯏꯅꯦꯁꯨ ꯉꯝꯗꯦ ꯍꯥꯏꯕꯅꯤꯅ ꯂꯥꯛꯑꯣ ꯏꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯁꯣꯛꯎ ꯑꯩꯈꯣꯏ ꯅꯪꯕꯨ ꯉꯥꯏꯔꯒꯦꯕ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯃꯨꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄꯤꯕ ꯉꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯂꯩꯅꯝꯕꯤꯒꯤ ꯃꯇꯥ ꯊꯥꯔꯣꯅ ꯂꯣꯏꯅ ꯎꯍꯧꯕꯅ ꯑꯃꯗ ꯆꯤꯊꯗꯅ ꯃꯗꯨꯗꯒꯤ ꯍꯦꯟꯖꯤꯟꯅ ꯂꯩꯅꯝꯕꯤꯗ ꯇꯝꯂꯝꯃꯤ ꯂꯩꯅꯝꯕꯤꯁꯨ ꯃꯇꯥ ꯊꯥꯔꯣꯅ ꯀꯥ ꯑꯃ ꯍꯦꯟꯖꯤꯟꯅ ꯇꯝꯂꯤ ꯄꯥꯎꯗꯨꯗ ꯊꯥꯖꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯄꯣꯝꯊꯣꯛꯂꯒ ꯊꯥꯔꯣ ꯃꯥꯏ ꯑꯃꯨꯕꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯤ ꯀꯩ ꯍꯦꯟꯒꯦꯕ ꯀꯩꯅꯣ ꯗꯩꯇꯥ ꯅꯪꯒ ꯑꯃꯨꯕꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯅꯁꯛ ꯅꯇꯧ ꯍꯥꯏꯔꯦ ꯊꯥꯖꯒ ꯃꯥꯂꯦꯝ ꯂꯩꯃꯥꯏꯒ ꯆꯥꯡꯗꯝꯅꯕꯒꯨꯝꯕꯅꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯍꯥꯏꯔꯦ ꯃꯥꯗꯤ ꯄꯨꯔꯥ ꯃꯩꯇꯥꯅꯤ ꯑꯗꯨꯒ ꯏꯇꯥꯅ ꯌꯦꯔꯨꯝꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯤꯕꯅꯤ ꯑꯁ ꯏꯇꯥ ꯅꯪꯒꯤ ꯄ꯭ꯔꯃꯥꯟꯁꯦ ꯀꯥꯏꯗꯅꯣꯃ ꯏꯁꯣꯏ ꯁꯣꯏꯕꯒꯨꯝ ꯇꯧꯔꯤꯗ ꯍꯣꯏꯁꯦ ꯑꯩꯅ ꯊꯥꯕ ꯍꯩꯇꯕꯒꯤꯅꯤ ꯈꯟꯗꯣꯛꯂꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯒ ꯑꯃꯨꯛ ꯆꯥꯡꯗꯝꯅꯔꯛꯂꯤꯁꯤꯕꯣ ꯂꯩꯅꯝꯕꯤ ꯃꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯗꯦ ꯍꯥꯏꯗ ꯁꯨꯛꯂꯞꯅ ꯌꯦꯡꯂꯛꯂꯤꯕꯗꯨꯗ ꯊꯥꯔꯣ ꯃꯥꯅ ꯀꯔꯤ ꯑꯁꯣꯏꯕ ꯍꯥꯏꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯈꯟꯊꯔꯛꯂꯝꯃꯤ ꯑꯣ ꯑꯩ ꯈꯪꯉꯦ ꯈꯨꯜꯗ ꯅꯧꯅ ꯂꯥꯛꯄ ꯁꯛꯍꯦꯟꯕꯗꯨꯅ ꯅꯪꯉꯣꯟꯗ ꯍꯟꯅ ꯌꯦꯡꯗ ꯑꯃꯨꯕꯤꯗꯨꯅ ꯍꯦꯟꯅ ꯃꯥꯏꯌꯣꯟ ꯁꯤꯟꯕ ꯁꯤꯗ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯤ ꯀꯩꯗꯅꯣ ꯑꯃꯨꯕꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯤꯁꯦ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤꯅꯤ
ꯑꯗꯣ ꯑꯩ ꯈꯟꯐꯝꯇ ꯈꯪꯗ꯭ꯔꯦ ꯑꯁ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯅꯀꯣꯛ ꯉꯥꯎꯔꯒ ꯇꯣꯛꯅꯕꯅꯤ ꯑꯄꯤꯛꯄꯤꯒ ꯊꯣꯏꯅꯨꯒꯅ ꯂꯣꯏꯅ ꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒ ꯇꯤꯟꯅ ꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯊꯥꯔꯣ ꯃꯇꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯗꯨꯝꯅ ꯍꯥꯏꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯅ ꯃꯇꯥꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯅꯝꯕꯤꯅ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯉꯛꯅ ꯌꯦꯡꯉꯩꯗꯨꯕꯣ ꯀꯥꯟꯅꯗꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯇꯤꯟꯅ ꯁꯤꯟꯕ ꯍꯧꯔꯁꯤ ꯂꯩꯅꯝꯕꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯔꯛꯀꯅꯤ ꯍꯥꯏꯁꯦ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕꯅꯤ ꯀꯩꯒꯤ ꯊꯥꯖꯗ꯭ꯔꯤꯕ ꯍꯣ ꯅꯪꯗꯤ ꯑꯊꯤꯕ ꯃꯤꯒ ꯂꯣꯏꯅꯕ ꯇꯜꯂꯤ ꯀꯥꯏꯅꯒ ꯌꯥꯝ ꯍꯥꯏꯗꯅ ꯑꯗꯨꯗ ꯍꯥꯏꯕꯅꯤꯁꯦ ꯐꯔꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯇꯤꯟꯅ ꯁꯤꯟꯕ ꯍꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣ ꯑꯗꯨꯕꯨꯗꯤꯅꯦ ꯍꯩꯗꯤ ꯍꯩꯅꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯛ ꯍꯦꯟꯕꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅꯅꯦ ꯇꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯩꯁꯨ ꯈꯜꯂꯕꯅꯦꯕ ꯍꯟꯗꯛꯇꯤ ꯍꯩꯅꯗ꯭ꯔꯁꯨ ꯍꯩꯅꯗꯅ ꯈꯔ ꯈꯥꯡꯕ ꯇꯥꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯄꯤꯛꯄꯤꯒ ꯊꯣꯏꯅꯨꯒꯗꯨ ꯁꯛꯇꯤ ꯍꯥꯎꯇꯕꯅꯤ ꯂꯣꯏꯅꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯕꯗꯨ ꯋꯥꯗꯤ ꯋꯥꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯂꯩꯅꯝꯕꯤꯒ ꯊꯔꯨꯒꯗꯨ ꯑꯄꯤꯛꯄꯤ ꯑꯃꯗꯤ ꯊꯣꯏꯅꯨꯗ ꯅꯞꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯑꯄꯤꯛꯄꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏꯅꯤꯗꯨ ꯉꯛꯅ ꯊꯣꯏꯅꯨꯅ ꯀꯩꯅꯣ ꯂꯩꯅꯝꯕꯤꯒ ꯊꯔꯨꯒꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯂꯥꯏꯒ ꯑꯣꯛꯅꯔꯖꯥꯠꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯅꯞꯁꯤꯜꯂꯛꯏꯁꯤꯕꯣ ꯑꯄꯤꯛꯄꯤꯅ ꯊꯣꯏꯅꯨ ꯑꯩꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯆꯤꯡꯅꯩꯉꯣ ꯊꯣꯏꯅꯨꯅ ꯀꯅꯥꯅ ꯈꯪꯕꯅꯣ ꯃꯃꯪꯗꯒ ꯂꯥꯏꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒ ꯇꯤꯟꯅꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯝꯃꯁꯨ ꯑꯄꯤꯛꯄꯤ ꯊꯣꯏꯅꯨꯅ ꯑꯗꯨꯝꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯝꯕ ꯊꯣꯏꯅꯨꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯄꯤꯛꯄꯤ ꯈꯔ ꯂꯨꯊꯕ ꯈꯣꯟꯖꯦꯜꯗ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯌꯥꯝ ꯆꯤꯡꯅꯩ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯄꯥꯈꯠꯂꯤꯅꯤ ꯌꯥꯝ ꯄꯥꯈꯠꯅꯤꯕ ꯑꯗꯨꯒ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯇꯥꯁꯤꯡꯗꯣ ꯌꯥꯝ ꯄꯥꯈꯠꯄꯒꯤꯅꯦꯕ ꯑꯁ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯅꯣꯛꯁꯤꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯅꯝꯕꯤ ꯑꯃꯗꯤ ꯊꯔꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯟꯅꯖꯕꯒꯤ ꯋꯥꯅꯤ ꯑꯣꯏꯕ ꯌꯥꯕ ꯃꯔꯝꯗꯤ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ ꯑꯗꯨꯅ ꯀꯥꯏꯅ ꯊꯪꯗ ꯊꯣꯏꯅꯨꯅ ꯑꯄꯤꯛꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯝꯃꯁꯅꯤꯁꯦ ꯃꯗꯨꯗ ꯈꯟꯅꯔꯒ ꯀꯣꯛ ꯆꯥꯅꯕꯅꯤ ꯑꯗꯨꯕꯨꯅꯤꯇ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯈꯣꯡꯊꯥꯡꯒꯁꯦ ꯍꯩꯅ ꯊꯥꯡꯗꯕ ꯌꯥꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯗꯨ ꯍꯥꯟꯅꯒꯨꯝꯅ ꯄꯪꯂꯪ ꯂꯥꯡꯕ ꯄꯪꯁꯛ ꯁꯛꯄ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯗꯣꯡ ꯗꯣꯡ ꯉꯥꯡꯕꯗꯨ ꯇꯧꯔꯝꯗꯦ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯁꯤꯡꯖꯨ ꯆꯥꯅ ꯆꯥꯅ ꯊꯔꯣꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯩꯅꯣ ꯏꯇꯥ ꯄꯤꯛꯄꯤꯒ ꯏꯇꯥ ꯊꯣꯏꯅꯨꯒꯁꯦ ꯑꯩꯈꯣꯏꯒ ꯄꯨꯟꯕꯁꯦ ꯀꯌꯥ ꯍꯩꯅꯗꯕ꯭ꯔꯥ ꯈꯪꯗꯦ ꯋꯥ ꯂꯥꯡꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯌꯥꯝꯕꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩ ꯈꯨꯜ ꯂꯩꯀꯥꯏꯅꯤ ꯈꯟꯅ ꯇꯤꯟꯅꯁꯦ ꯍꯥꯏꯔꯨꯕ꯭ꯔꯕꯨ ꯑꯩꯈꯣꯏ ꯑꯣꯏꯅꯅꯦ ꯏꯀꯥꯏꯔꯛꯇꯧꯔꯤ ꯑꯄꯤꯛꯄꯤꯅ ꯑꯁ ꯀꯥꯏꯗꯒꯤꯅꯣ ꯑꯗꯨꯝꯅ ꯈꯟꯅꯣ ꯑꯩ ꯍꯟꯗꯛꯇꯤ ꯂꯣꯛ ꯊꯨꯡꯂꯤ ꯊꯨꯡꯂꯤ ꯇꯧꯕꯒꯤ ꯈꯣꯟꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯑꯗꯨꯃꯥꯏꯅ ꯐꯠꯇꯅ ꯈꯟꯅꯔꯨꯏꯁꯤ ꯊꯣꯏꯅꯨꯁꯨ ꯇꯍꯥ ꯇꯍꯥ ꯑꯩꯁꯨ ꯂꯣꯛꯁꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯆꯦꯜꯂꯒ ꯂꯩꯔꯦ ꯑꯗꯨꯒꯤꯅꯤ ꯁꯥꯎꯅꯨꯀꯣ ꯑꯄꯤꯛꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣꯒ ꯂꯩꯅꯝꯕꯤꯒꯗꯨ ꯋꯥꯗꯤ ꯍꯥꯏꯅꯗ ꯃꯤꯆꯤꯅ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯥꯏꯕꯒꯨꯝ ꯃꯔꯣꯜ ꯂꯣꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯅꯝꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯇꯥ ꯂꯣꯛꯀꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯅꯦ ꯅꯣꯡꯃꯥꯡꯈꯥ ꯌꯥꯝꯅ ꯍꯧꯏ ꯁꯤ ꯆꯥꯕ ꯂꯣꯏꯕꯒ ꯑꯗꯨ ꯍꯦꯛꯇ ꯍꯦꯛꯎꯁꯤ ꯑꯄꯤꯛꯄꯤꯒ ꯊꯣꯏꯅꯨꯒꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯦꯛꯎꯁꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯁꯤꯡꯖꯨ ꯑꯁꯨꯝ ꯆꯥꯔꯤꯉꯩꯗ ꯊꯔꯣꯅ ꯈꯪꯍꯩ ꯈꯪꯖꯤꯟ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯄꯤꯛꯄꯤ ꯅꯣꯏꯅ ꯑꯃꯨꯕꯤꯒ ꯇꯤꯟꯅꯩꯗꯣ ꯇꯟꯗ꯭ꯔꯣ ꯀꯨꯆꯨꯅ ꯃꯔꯣꯜ ꯑꯃ ꯏꯃꯨꯒꯩ ꯂꯩꯅꯝꯕꯤꯅ ꯑꯁ ꯊꯔꯣ ꯂꯩꯅꯝꯕꯤ ꯃꯇꯥꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯊꯔꯣꯁꯨ ꯂꯩꯅꯝꯕꯤꯒꯤ ꯏꯪꯒꯤꯠ ꯈꯪꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯩꯅꯝꯕꯤꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯇꯥ ꯅꯣꯏ ꯁꯥꯎꯅꯨꯀꯣ ꯏꯇꯥ ꯊꯔꯣꯗꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯃꯥꯗꯤꯅꯦ ꯃꯤꯅ ꯀꯔꯤ ꯈꯟꯅꯤ ꯈꯪꯂꯣꯏ ꯀꯩꯝ ꯈꯪꯗꯕꯅꯤ ꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯨꯗꯅꯦ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯃꯕꯨꯛꯇꯗꯤ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯂꯩꯅꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯑꯁꯥꯎꯕ ꯐꯥꯖꯤꯟꯗꯨꯅ ꯑꯄꯤꯛꯄꯤꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯨ ꯏꯇꯥ ꯅꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯏꯇꯥ ꯑꯃꯨꯕꯤꯁꯦ ꯀꯨꯆꯨ ꯈꯔ ꯃꯨꯖꯕꯒꯤ ꯋꯥꯅꯤ ꯃꯕꯨꯛꯇꯤꯅꯦ ꯌꯥꯝ ꯆꯝꯕꯅꯤ ꯃꯤꯒꯤꯁꯨ ꯐꯅꯕ ꯌꯥꯝ ꯈꯟꯖꯕꯅꯤ ꯂꯩꯅꯝꯕꯤꯅ ꯑꯁꯦꯡꯕꯔꯣ ꯊꯣꯏꯅꯨꯅ ꯑꯁꯦꯡꯕꯅꯤ ꯍꯟꯗꯛꯇꯁꯨ ꯀꯨꯏꯗ꯭ꯔꯤ ꯃꯥꯅ ꯑꯩꯁꯤ ꯀꯟꯕꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯊꯔꯣ ꯑꯃꯗꯤ ꯂꯩꯅꯝꯕꯤꯗ
ꯃꯥꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯁꯣꯔꯐꯣꯟ ꯍꯨꯔꯥꯜꯂꯨꯕꯗ ꯑꯃꯨꯕꯤ ꯂꯥꯛꯇꯅ ꯃꯄꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯥꯔꯣ ꯑꯃꯗꯤ ꯂꯩꯅꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯀꯣꯛ ꯆꯤꯛꯄꯅꯗꯤ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯇꯣꯝꯊꯤꯟꯒ ꯅꯛꯁꯤꯟꯅꯅꯕ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕꯗꯨ ꯈꯪꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯒꯤ ꯃꯁꯛꯇꯤ ꯊꯥꯔꯣꯒ ꯂꯩꯅꯝꯕꯤꯒꯅ ꯇꯣꯏꯅ ꯑꯄꯤꯛꯄꯤ ꯍꯣꯏꯗ ꯆꯠꯂꯤꯕꯗꯨ ꯅꯣꯡꯃꯗ ꯇꯣꯝꯊꯤꯟꯗꯨ ꯑꯄꯤꯛꯄꯤ ꯍꯣꯏꯗ ꯂꯥꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯍꯥꯟꯅꯗꯧꯅ ꯇꯣꯏꯅꯁꯨ ꯎꯒꯤ ꯐꯪꯂꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯣꯡꯃꯗꯤ ꯂꯩꯅꯝꯕꯤꯅ ꯊꯥꯔꯣꯗ ꯃꯈꯣꯏꯅꯤꯗ ꯉꯥꯏꯕ ꯇꯥꯟꯖꯥꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯧ ꯃꯥꯟꯕ ꯃꯇꯧꯗ "ꯊꯥꯔꯣ, ꯑꯩꯗꯤ ꯑꯩꯈꯣꯏꯅꯤ ꯇꯧꯔꯤꯕꯁꯦ ꯏꯀꯥꯟ ꯀꯥꯟꯅꯗꯧ ꯃꯥꯟꯗ꯭ꯔꯦꯗ꯫ ꯀꯩꯗꯧꯔꯒꯦ ꯋꯥꯈꯜ ꯑꯗꯨꯛ ꯍꯟꯊꯔꯤꯕꯗꯨꯕꯣ? ꯑꯁ, ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯇꯣꯏꯅ ꯑꯄꯤꯛꯄꯤ ꯍꯣꯏꯗ ꯆꯠꯂꯤꯁꯦ ꯇꯥ ꯇꯣꯝꯊꯤꯟꯗꯣ ꯑꯃꯨꯛꯇ ꯎꯅꯕ ꯐꯪꯂꯤꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯄꯤꯛꯄꯤ ꯍꯣꯏꯗ ꯍꯥꯏꯐꯦꯠ ꯂꯥꯛꯑꯝꯃꯒ ꯑꯩꯈꯣꯏ ꯎꯕꯗ ꯍꯟꯗꯨꯅ ꯆꯠꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯏꯀꯥꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯝꯕꯤꯗ ꯇꯥꯔꯝꯂꯤꯕ ꯋꯥꯁꯥꯗꯨ ꯇꯥ ꯄꯥꯏꯈꯠꯂꯒ ꯂꯝꯕꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯨ ꯐꯠ ꯐꯠ ꯀꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯊꯥꯔꯣꯗꯤ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ "ꯌꯥꯔꯦ ꯏꯕꯦꯝꯃ, ꯏꯀꯥꯏꯕ ꯈꯥꯡꯕꯒꯤ ꯅꯪꯒꯤ ꯆꯩꯒꯤ ꯆꯩꯐꯨꯗꯅꯦ ꯂꯝꯕꯤꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯏꯃꯥ ꯀꯧꯔꯒ ꯀꯞꯂꯝꯕ ꯇꯥꯔꯦ꯫ ꯊꯥꯔꯣ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯄꯒꯤ ꯏꯇꯥ ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯩꯅ ꯋꯥꯈꯜ ꯋꯥꯔꯤꯁꯦ ꯊꯦꯝꯖꯤꯟꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯏꯁ, ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯅꯨꯀꯣ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯣꯛꯅꯤꯡꯂꯕꯁꯨ ꯈꯥꯡꯖꯤꯜꯂꯤꯕꯅꯤ꯫ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯈꯪꯅꯤꯕ꯫ ꯍꯣꯏꯃ, ꯋꯥꯁꯥꯁꯤꯅ ꯑꯩꯕꯨ ꯅꯥꯄꯤ ꯀꯟꯊꯠꯄꯗꯧꯅ ꯀꯟꯊꯠꯀꯦ ꯍꯥꯏꯔꯤ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯗꯨ ꯍꯧꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯩꯅꯝꯕꯤꯁꯨ ꯊꯥꯔꯣꯒꯤ ꯃꯇꯨꯡꯗ ꯉꯥꯏꯈꯣ ꯍꯥꯏꯅ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯅꯣꯛꯅꯣꯛꯇꯨꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯂꯥꯞꯇꯛꯅ ꯎꯈꯣꯡ ꯑꯃꯗ ꯉꯥꯗꯨꯅ ꯈꯥꯕꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯑꯅꯤꯃꯛ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯅꯝꯕꯤ ꯊꯥꯔꯣꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ "ꯊꯥꯔꯣ, ꯑꯁꯤꯒꯤ ꯁꯟꯊꯤ ꯊꯤꯕꯥꯛꯇ ꯅꯣꯡ ꯇꯥꯁꯤꯟꯕ ꯃꯥꯟꯕꯁꯦ ꯀꯝꯗꯧꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯀꯔꯝꯅ ꯆꯠꯀꯅꯤ? ꯑꯩꯅ ꯅꯛꯁꯤꯟꯅꯔꯨꯅꯨ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯁꯤꯡꯖꯨ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯂꯣꯏꯅ ꯁꯤꯟꯁꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯌꯥꯔꯦ, ꯄꯪꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯩꯅꯣ ꯐꯅꯕꯇ ꯈꯜꯂꯨꯁꯤ꯫ ꯍꯣꯏꯁꯦ, ꯀꯩꯅꯣ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯅ ꯀꯥꯎꯅ ꯇꯧꯗꯨꯅ ꯈꯥꯕ ꯊꯦꯡꯅꯕꯁꯤ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯍꯥꯏꯅ ꯃꯈꯣꯡꯗꯨ ꯊꯥꯡꯅꯤꯡꯗ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯛꯁꯤꯜꯂꯛꯄ ꯎꯕꯗ ꯈꯥꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯊꯥꯔꯣ, ꯅꯣꯏꯕꯨ ꯀꯔꯝ ꯆꯠꯂꯨꯔꯤꯅꯣ?" ꯊꯥꯔꯣꯅ "ꯇꯥ ꯈꯥꯕ, ꯑꯄꯤꯛꯄꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ." "ꯑꯦ, ꯀꯩꯅꯣꯅꯦ, ꯅꯣꯏꯕꯨ ꯃꯣꯏꯒ ꯂꯣꯏꯅꯕ ꯍꯩꯅꯗꯗꯥꯏꯅꯦ?" "ꯑꯣ, ꯑꯩ ꯈꯪꯉꯦ꯫ ꯂꯩꯅꯝꯕꯤ, ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯁꯨꯝꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯗꯕꯅꯤ." ꯂꯩꯅꯝꯕꯤ ꯈꯥꯕꯅꯁꯨ ꯆꯤꯡꯅꯗꯨ ꯂꯩꯔꯕꯅꯤꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯇꯥ ꯈꯥꯕ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ꯫ ꯑꯩ ꯇꯥ ꯈꯥꯕꯕꯨ ꯏꯕꯨꯡ ꯑꯃ ꯑꯣꯏꯅ ꯈꯟꯕꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯈꯤꯕ ꯑꯝꯇ ꯂꯩꯇꯦ." ꯈꯥꯕ ꯂꯩꯅꯝꯕꯤꯅ ꯑꯗꯨꯝꯅ ꯇꯌꯥꯡ ꯍꯩꯗꯣꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨ ꯑꯁꯥꯎ ꯐꯊꯕ ꯉꯝꯗ "ꯂꯩꯅꯝꯕꯤ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨ ꯂꯣꯏꯅꯔꯒ ꯉꯔꯥꯡꯗ ꯈꯨꯜꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯂꯥꯛꯂꯒ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯍꯣꯡꯈꯤꯕꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ꯫ ꯇꯥ ꯈꯥꯕ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯡꯁꯤꯕ ꯁꯥꯖꯤꯟꯅꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯕꯨ ꯁꯥꯎꯒꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤ ꯈꯥꯕꯅ ꯋꯥꯔꯧꯗꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕ ꯄꯨꯝꯕꯗꯨ ꯈꯥꯕꯒꯤ ꯃꯐꯝꯗꯗꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯥꯕ ꯁꯥꯎꯔꯤ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ "ꯂꯩꯅꯝꯕꯤ, ꯇꯣꯛꯂꯨ ꯌꯥꯔꯦ꯫ ꯑꯩꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕ ꯊꯥꯖꯔꯨꯕꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒꯦ꯫ ꯑꯩ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯅꯝꯕꯤ ꯈꯥꯕꯅ ꯆꯠꯈ꯭ꯔꯕꯗ ꯅꯨꯡꯉꯥꯏꯇ ꯃꯥꯏꯊꯣꯡ ꯎꯠꯂꯝꯕꯗꯨ ꯁꯛꯐꯝ ꯐꯠ ꯍꯣꯡꯗꯣꯛꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ "ꯋꯥꯏꯕ ꯁꯪꯉꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯅꯦ ꯀꯔꯝ ꯀꯥꯟꯗ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯅ ꯆꯥꯟꯗꯅ ꯍꯥꯏꯈ꯭ꯔꯦꯗꯅ." "ꯑꯁ ꯏꯕꯦꯝꯃ, ꯑꯩꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯏꯊꯣꯡ ꯎꯠꯄꯗꯨꯗ ꯀꯌꯥꯗꯤ ꯑꯁꯦꯡꯕ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯨꯒ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔ ꯂꯩꯔꯝꯃꯤ꯫ ꯑꯇꯩ ꯂꯥꯏꯔꯤ ꯑꯁꯦ ꯋꯥ ꯂꯣꯏꯁꯤꯜꯂꯔꯕꯅꯤꯅ ꯑꯄꯤꯛꯄꯤꯗ ꯇꯥ ꯇꯣꯝꯊꯤꯟꯗꯅꯦ ꯅꯪꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯍꯜꯂꯁꯤ꯫ ꯑꯗꯨꯁꯨ ꯌꯥꯔꯕꯖꯥꯠꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯝꯕꯤꯗꯨ ꯃꯥꯒꯤ ꯑꯋꯥꯕ ꯑꯃ ꯀꯣꯛꯈ꯭ꯔꯦ ꯈꯟꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫
Asomdana tanjaduda amubigi mamagi makhong makhut pangthabida hauraklammi. Mapabongsu thabak chathokiba tanja oibana amubi tawpham khangda pangkapta kaplammi. Amubi kaptuna dumak leibana kanare khanna mapidu phatpat taithoklaga apikpi hoida chelaklammi. Aduga apikpi hoigi sumangda leplaga khonjel kalapna. Ita! Ita! Apikpisu amubina pakhatna kawudo tabada ipa pakhatna mapanda prabsen thoraklami. Ita kaidorake nangni ipa pakhatlibudu ba? Ita ipado si nasado sordo janingdana to hondosi ine kaidore haibado. Bado magi makhong mukut pangthabido amuk hauri. Ai tawpham khangdana nangki nakta chelabani. Ha adoidi inegi manakta jasilo. Ngaiko mai bi kawbudo nupi khoina nugairoi ai ta tomthin kawrakiki. Asi haiduna apikpina tomthin su kawduna makhoi hum punna hatu amubigi mamagi manakta laklami. Aduga tomthinna maiba kawbu senkhirami. Makhoi anina mamadubu senadu lehorami. Asumna maibi kawduna koisen sena laknabadagi amubigi mama sakhidu thoina khudong thibadi oiramde. Asomdana leinambidu tomthinna amubigi mamagi koisen senbadu tabada matomta mabukningda kalakhamba mapokjarami. Adumakpu madupumbadu matomta phathajaduna mathangi numitta tharoda insilaga apikpida maga tomthinga khangnanaba wahawdoklammi. Adu tabada apikpidi ngakna kaino leinambi nangbu ta khabasu khangnabagum tawdai. Ibema hini tongi khanjanuko nakrang sigaijani. Tharona chathoi nangna khangda tawrini. Ngarangdo ta khabaga waloinakrabani. Kaino aisibo asengbara. Lainambi wade haida hoi haibagum mangaktamak nomlaplammi. Apikpidi ngakna masinda tapna. Kaino aisibo aina tarisibu manglu taibanglo. Tharona ho taibangni adunani aina ta tomthinda aikhoi tagi maramda wahawdu hairisi. As aduda noina khangdabam leirini. Tharona nangisa aikhoi tagi mateng pangba talle hairo. Natraga ta tomthinsa amubiga khangnei kaina hairaktoiro. Asi haiduna tharo mana thokpa mehekta bedrong ngangtharaklammi. Adusu hairakli mayamdu marim khong samnadaba ngaktani. Mana khaliba matam pumbada amubida lana lauri mayamdu tabada apikpidi sur phau phungatlabani. Aduna tapna sur sang hondoklaga. Adugi nateba ta tomthinsa nupi selurubani. Lainambina kaino aisibo apikpe nangna aisibo asengbro. Asengbani magi nupidu haktakta mi khana jaina thokpadagi asida thaidu leiribani. Lainambi apikpina hairakli mayamdu tabada madi leimaida ngek laungnabu phamthakirami tharo pakhatna. Lainambi si enjina khanganuse. Tharo aina khaluri mayamsiga. Apikpina aina khanglabaneba noyanina maram irai leitana khangnap napsi leisa karigum maram amadi soida leiramgani se. Aduita noyanina ita amubida lana lauribado madudi sumdeko. Adugana mibu kusukumin mui haidana masak matau phajade haina hanthana khanbado lankaniko. Ita amubisa musabagi wani yam jamjabani. Adumakna ta tomthinasu apokpa pokminnaba machal amagumna khanjabani. Aduda noina lana laubiga tawradan. Lainambina phare pikpi ngasigidi aisu hankraki. Asi haidu lainambidu wakhal nungaita pu hagwatlaga satkirami. Tharosu apikpido onsilaga. Apikpi mase aswaidamu thaurigi yalamdana tokpa tare ayamukta senarukigi. Asi haiduna tharo lainambigi tungda inakhirami. Apikpidi makhoinina thokibaduda masing khasik singlaga noktun lehorami. Numit adugi kuidana amubi tharo thoinu apikpi makhoi marina sinduna lainambiga khabaga amuk hanjinnanabu hotnarami. Makhoi marina wana hotnabadagi anidu khulgi phukri asaubadugi mapanda unnaraga wari sarami. Asomda khara handoklaga mata maridu wari sanadu leirami. Matamduda apikpina noklaga ita tharo hausikti ita lainambisa upai leita santhi thibakta nongtasin maman masi tarene. Matungdadi mi noknaranu hayuko. Hoi aingonda thangsindrasu nang adum hayu kaino. Thoinuna adunita mi noknabasa karim kanadabani. Apikpina aduni. Asi haiduna makhoi maridu wawa nokminarami.